ngasi nungtil phongkiba tongan ba pause khadagi collection miyam de kudol tamzge Lei-Ngakna Uphul Tana Thugaikhraba Manipur na India da tinkibagi Ahingba Puwari Oiriba Manipur Rasbari Semgatpa Yaroi haiba athobagi wafam nungtil pause ge chepongama Oiriba pagzel dagi lokotchadaga thamzge Manipur na India da tinkibagi Ahingba Puwari ama oina leiriba Lei-Ngakna masjid Tana Thugaikhraba Silong ki Manipur Rasbari Semgatpa Yaroi Semgat chagatpagi mahutta akai atoi oina leiriba phibam aduda amuk thambiyu maduna puwari ngakpada hena khudong sagani haina kokomigi convener khuraizam athobana phongdorokli Lamphelda leiba Coordinating Committee on Manipur Integrity Kokomigi Office ta Hiramasigi matangda pangthokpa paugi mipamamada Khuraizam athobana hai tha asigi nipanda Silong ke Manipur Rasbari bu nauna sangat chagatpagi mingda Thugaikhrabagi thong adubu maikai kayadagi leptana pendaba phongdokna khre mari leinaba Lei-Ngakki maikaidagi su Hiramasida sengdorokpa leitri sahi lising kaya ningtamna leirakpa Manipur na India da tinkibagi Ahingba Puwari ama oina Manipuri Rasbari ase leirakpani loinana masina tungi mirol singdasu Manipur India da karamna tinki haibadu khangnabagi damak machak amasu oiribani kumza 2022 da Lei-Ngakna Rasbari asegi asengba masak kayandana semjinanaba haiduna laklaga khangogduna pumtoi toina Thugaikhraba haiba ase yamna leibak thibani Thawong asidi Lei-Ngakki mari leinaba loisang art and culture amadi PDA na mafam adubu ikai khumnadaba amadi cultural heritage khangdaba gumbani ningtamlamba Manipurgi khudam Oiriba amadi Manipur na India da karamna tinki haiba ase muthatnaba honaribra haibagi chingnaba lei India amadi Manipur na British taki ningtamba phanglaba matungda mafam aduda Maharaj Buddha Chandra kauduna India da tinki haiba ase mutpa yadraba Puwari amani mahakna hai asumna Rasbari thugaigani haiba miyam da khangan khidaba amadi NIC gi makhada saganaba DPR da yauriba blueprint khangandaba asina mafam adu atamnana muthatpani haina lawi maram aduna makhoina thugaiduna nauna sagatkani hairiba ase yafam thokte hanaga chap manaba ama sagani hairiba ase Rasbari gi ahongba atopa mafamda sagadabani Thugaikhraba kaiduna leiriba phibam maong aduda adumak ngak senduna thamgadabani Tungkoina mafam asida leiramba Rasbari adu thugaiduna masigi phibam asida leikhibani haiba ase khangpham thoi nauna saba aduna asengba kaidonungda oiba yaroi moirangda INA gi headquarter ngak senduna thamliba asigumba tawpham thokpani loinana October 9 Manipur Rasbari Thugaikhraba numit ase Manipur gi Puwari muthanaba honakhiba numit ama oina pendaba phongdoktuna palan thoram pangthoksi Lei-Ngakki mekaidagi su hiramasigi achumba wayel chapsana puthokpiyu department marakta pau phaunaba watpagi mami tariba ase thidokpiyu heritage ama haibase nauna dokpa sidokpa thugaiba yaba natte matung tarakpadasu leibak asigi pukai lankai khangna thabak tawbiyu hainasu phongdokhi pause simaki makatana Rasbari gi wathoki monitoring and supervision committee semkhre miyam khanganba tawduna Thugaikhraba Silong ki red lantern leiba Manipur Rasbari gi wathok yingsinanaba Manipur Lei-Ngakna monitoring and supervision committee ama semkhre hiramasigi matangda mahut department ki junior secretary na order ama ngarang thokre Mahut Department के Director Ngangom Uttamna Chairman Oiba Committee Asida Art and Culture की Deputy Secretary Sunanta Thoksom GADA की Deputy Secretary Karla Kosani Phimu Archaeology Department की Superintendent के Sasikanta amasong PDA की Executive Engineer 1 Ngangom Dilipna Member Sing Oiri Hai Riba Committee Asina Manipur की Puwari के Sagonariba Rasbari की Sanglen Amuk Anna Anoba Sanglen Chanaba Amadi Hanagi Pibamda Hanjinnabagi Matang da yingsingadabani hairi maka zatarakpada nungtil pause gi chipong ama oiriba wayel kathidagi lokotchadaga thamjage PR government na posting pibada phairing turing torokpada penaraktre kadar posting da junior mayam hapsinba rule na yade Manipur government na thasigi mapanda thokiba police officer kharagi transfer amasong posting gi order da IPS ki cadre posta junior kangbu amana mentionduna phairing turing torokpada penaraktre Manipur police ki posting gi mapam singa se IPS na pugadaba aduga MPS na pugadaba tokhai na lei masigi su mathakta ngakpa maong amada additional SP su in charge oina amuk puhanba aduga chahi ani phadringaida amuk su SP in charge oina puhanbagi thabak ase nauna pungning thogolakle
Paw asina makha tana hai senior oiraba IPS MPS mayam amagi service ningthina sijinnabagi mahutta CID Special Branch Crime Branch amadi pangaida leiba Manipur Police Training College ta chabul namsilaga thamli makoibuna kana dabo oina khalli aduga somdana ngarang khaktamak IPS phangkiba kangbu ama additional SP phawba confirm tawdringai SDPO da leiriba kangbu ama in charge oina mathang promotion pikhalaktuna angakpa maung mayam ama thoale asigumba thawngseng ase rule ki wangmata tawba khagnatana experience ama leitriba mapan lakpada ngairiba police officer singda pungning thagot padawna tawrukpa ase police officer mayam amadi thamoi kainare PR manung oibanina police personnel sing Atan mirai naidana miyeng changlakani amasong makoibu mafam sabada posting piraga thabak tawalakani haibagi thajaba punamak Manipur gi governor na aremba tahale hiramasigi matangda government asina amuktang khantabiraga cadre posting da pham mention biba amasong senior sing thabakta sizinabinaba appeal torokli makhas tharakpada nungtil pause gi chepong ama oiriba kangla pawdagi lokhatcharaga thamjige Manipur gi issue national level da loishinana ba hona bachangi red land ta leiriba Manipur Rasbari Thugaikhraba condemn tawi haiba and Biren ge opam thamjage BJP ase regional party ama natte national party ama oibana Manipur gi leiriba issue kudimak national level da loishinana ba khona ba mathau tai amarom da Silong ke red land ta leiriba Manipur gi Rasbari Thugaikhraba gi thodok adu akan mamong da condemn tawi haina Manipur da popular government ama lingnaba Delhi central leaders sing da unaduna wari sanaruraba matung ase Imphal da halakhiba former chief minister and Birena Imphal airport ta Paumisinga unaba amada phongdokre maangna makatana haikibada handak Delhi da central leaders singa unakiba aduda BJP MLA singi delegation aduna kangluk irangna maram oiraga lanjelaktuna tongan ba relief camp ta leiriba IDP singi issue national highway hangdoknaba amasong popular government ama lingnaba yauna tongan ba issue kaya pukhatuna taksilangki Manipur da tangdu leitaba amasong santi laknabagi issue asina ahanba miyeng thamduna central leaders singa wa khanaki makhatana central leaders singna kari pirep lorokadage haiba adudi state representative singa khanaraba matungda lepkadabani delegation adugi Delhi khongset ase maru oina Manipur da matam sangna leireklaba watok sing ase loishinduna athubada political silence ama lananaba honabani Manipur ase India gi part amani aduna leiriba issue kudimak national level da wari sanaduna loishinana ba honaba changi Manipur miyamna pamliba amasong BJP gi MLA singna pamliba sing adu central leaders singa unakiba aduda mayek sangna thamlamki mamangda sarkar dissolve tawduna PR thamgadabani aduga housingna amuk PR dissolve tawgadabani haina panglaw lawgadaba party adu BJP natte state asigi law and order gi pibam adu yenglaga PR lokthokadabani majority leire haiduna pangtaw tawba yabasu natte majority leirabasu PR adum thami Manipur da PR lengak laikhiba ase taraga nithoi rak sure miyamgi punchi amasong lanthum ngak sen bai basina khwaidigi hena maru oi center gi mekaidigi housing leiriba law and order gi pibam ase ningthina observe tawraba matungda lokpam thokpa warep sing adu lorokadabani haiki amaromda Manipur gi ityas ka sagonari ba Silong ke red land ta leiriba Manipur Rasbari Thugaikhraba gi thodok adubasu former chief minister asina yamna kanna condemn tawki Rasbari ase Manipur gi history amasong identity represent tawribani asigumba ityasik oiraba mapam amabu Thugaikhraba haiba ase thamoi sokna nungaite Silong ke Rasbari gi lama se aikoigi mingta leiramte 2017 da mangna chief minister hek oirakpaga hairiba mafam ase kannaba hona khibaga loinana sahi adugi June taraga mapanda GAD da se iduna mafam ase chahi kunthra gi list logduna court taraga mari changna hanagi structure ase soktana akai atoi thoktana ba semjinna ba amasong nauna guest house ama sana ba process resilamki adubu matau karamna sigumba heritage site ama Thugaikhraba no haiba se angakpa poi thodo asigi matangda chapsaba inquiry tawduna senariba singi mathakta action launaba mahaki mekaidagi chapsana action lawgani haiki
Loisilakpada M Tomso Higher Secondary School gi principal transfer tawbagi mayokta Mairoi singna kongjang sangsin kre Mahiroi mari sokle Mayang Impal da leiba M Tomso Higher Secondary School gi principal Laisram Sunita transfer tawbabu yaningdaba phongdoktuna ngarang wakat mifam amasong kongjang kaya sangsin krabasu mari leinaba singi maikaidagi response amata piraktabana maram oiraga ngase school asigi Mahiroi singna akanba protest athakre hairiba kongjang adugi manungda school gi polam sing haibadi bench amasong desk na chingba school gi main gate ta puthokhtuna sorokta mai thakre Mahiroi singna sangsin ki ba kongjang aduna maram oiraga Mayang Impal gi mayai lambi gi sarukta ngayak lambi thingduna gari sing chathan kidre adubu Mayang Impal police ki osina luchingba timama mafam aduda laktuna yingsinkre loinana Mahiroi singna main road ta mai thaduna protest tawriba adu control tawnaba honabada police ki mekaidagi tear gas amasong rubber bullet kaya kaptuna tangkhainaba honaki tawdok aduda Mahiroi singi mekaidagi su police tamna nung thajinduna nakalani gi marakta chawna muknaki Tawdok tokpamda Mayang Impal Police Station gi masamak laktuna irang adu control tawraba matung Mahiroi sing adu classroom ta hoijinki loinana ahenba CRPF ki posting su school asigi akoibada deploy tawduna pamdaba tawdok sing thoktanaba section tharong sing lokhatki Mahiroi sing gi irang adu control tawnaba tear gas kap ki ba aduda Mahiroi mari aso apan nangki soklaba Mahiroi sing 11 class tamliba kanan angom 12 class tamlibi buyamayum tabasum class 10 tamlibi CH Ichan Thoi amasong class asimakki Mahiroi Takhelambam Purnima kawi Mahiroi mari asigi manungda ahumdi khudong thiningai oidre adubu Mahiroi amadi kahena sokpana Mayang Impal PIC da lekanaraba matung Mediland ki ambulance ta Rims ta refer tawkhre amarom da kongjang asiga mari leinana wangoi ZEO Arambam Anand Kumar laktuna yingsilaki loinana Mahiroi singa wari watai sanaki loinana maki makaidagi angamba thakta honaduna transfer tawkhraba principal adu school aduda amuhana tharakpa yanaba honagi haina thajaba piramki hairi